Working Together to Prevent Suicide haiba hiramda National Mental Health Program State Health Society NHM Manipur, Indian Psychiatric Society Manipur State Branch amadi Indian Medical Association Manipur State Branch na sinduna Taranipan Suba World Suicide Prevention Day gi thoram ama Lamphel laiba Indian Medical Association gi hall na pangthokre. Kaksing District United Clubs Organization Kadukona All Manipur Clubs Organization amukogi mityeng makhada ngasi organization asina konba Kaksing gi mafam kayada uchara paktak na thakre. Thauram adugi sharuk ama oina Chief Minister Green Mission gi Brand Ambassador Valentina Elangbambu pukning thogatpa oina achama khudolpot pikhi. BJP Nambol Mandal COVID-19 Task Force ke convener Thongnaujam Basantana Nambol Esigi Manung Chana Laiba Utlauda Cantonment Zone Lauthokibadagi Awaba Taraba Miyamda Kharada Oiraba Sumateng Oinabagi Pandamda Chana Thaknaba Potlam Singh Utlau COVID-19 Protection Committee Amadi YSWA gi voluntarista Khusin Nakray Malemgi oina COVID-19 positive oiba missing crore ani lakh humdra taret lising humputaruka chahum kunmanga sukre. Laina asina maram oiduna laikhidaba missing na lakh mapan lising aniga chamri humpunipan sukre. India gi oina haujik phawbada positive oiba mioi lakh nifu humdoi lising humdra ga chama kunipan sukre amadi laikan nabangam dana COVID-19 na maram oiduna laikhidaba na mioi lising ahunga chanipan humpumapan sukre. Fumlodagi Sana Khongnau Manada Lai Yekpa RK Alex da Manipur Legislative Assembly Speaker Yumnam Khemchan na RK Alex po pukning thogot pagaloinana mahaki Lai Yekpa da seasonary ba potlam sing laibada mateng oina ba sel oina lopalising karagi mateng pangkre amadi makhata nasu Alex kidamak angamba mateng pangkhigani hai